Nahan 28 March ta Myanmar da nikki bayu harato madugi same numit aduda madudagi chat khiduna madugi mari samne khiduna Thailand da sunikki amasung China gi mafam kya nikki even India da nikki adu India di amna low magnitude ta nikki bagiwani so China da nikki base China da around 1000 km lapna Yunan gi Ruili harba mafam chida hena soki amasung masida su akoina video da ko ubani hospital amata nurse anina nupi angang sing yuhara kana harakpada chen thok to angang sing kan leiba ka do madu Myanmar gi nate madu Yunan gi China gi video ni confirm ni aduga asum haina mafam kya da makoi syam sokre amasung building kya kinthakre even makoi gi building mathak ta gi roof mathak ta leiba khoi gi swimming pool madu kaidan taraktuna mafam da mi thom nu jakiba market thom kiba mati nan da syam kana soki bagwani mi pongsi aduga Thailand da sumi pongsi bani aduga Myanmar ga condition dia mukli da share ba khangdra bani masigi video ase matek se sai comment sa hade imadu di China ta Yunan da earthquake la ki base masigi matung da red sun angak pagi phenomenon ama han ukhidrim ama oi khisini angang ba machu ki red sun angang bu chu pra blood karal ki red ngasai pung ani ka makhai ta ba swai de yuhara si kan hakre 7.7 asigi changda hakibani aduga same adu maina adugi changda China da su Yunan da su haki mayang tade aduga Thailand da su haki mayang tade lape kaina Yunan aside around 1000 km lapi China ge aduga Thailand sine around 900 km muk lapi haibni adu su nikpagi habagi chang se hanthagi te building bawkin trene kaino ata so pung ani makai swai da Yunan da so hai adugi matungda pung manga tarak paswai da pung manga tarak paswai da Yunan gi sky sida uripa numit asigi sakta mase photo do urisni masi real ni amasung original haidi masi kari mata change da udapni haidi blood red color around 1 hour muk laira misini adugi matungda hana gi numit taram dai da ngangju na ba ngangrana ba machu gi oikibda adum oiki sini masi gi matungda mokoi che mi painare aduga scientist sing nadi hairi si khoi gi yuhara harba matungda oigalli amasung oire se mase dust particle yama paibani ama madi adu tawbani haiba adubu mokoi ahalaman purma asene chingnere maduti masi chumnagi phenomenon amana te han oigibdu abana te mase awaba topic ki khongpham amani takpani kudam ni prakriti gi amasung tungda amaka yuhara lakpagi habani kaina mi paina kresini amasung prithibi da mase thoina thokandaba yuhara gi matungda oirakhiba numit taram dai gi saktam gi adugi numit ado blood red color hekta oikibani amasung atyase pungangang ki bani hari yam satini ki ne kra amasung online da masi search tawbagi adukki matik viral topic oiki masini akoi China gi history da asum no history sini yuhara hare matung da chumnagi numit asema ki taki gada bani changki gada bani adupu numit asidi hekta blood red color oi bani sri amsum numit adugi akoi base atyas pungangang ki ba masi am ki na kre atung da amuk yuhara ma la ke dori bra hai basi mayam kanna khana ki sini adu scientist in phenomenon ni masi earthquake matung do oikalli atmosphere de pakhat pa dust particle ama maduna nganghan bani haiduna adu pusi taseng matu real na tesine akang ahising harise aduna something prithibi asida praloi ki end time ki matam ama lakle haibase tak po erang modra ju khan nai aduga prithibi se mafam kuding da hoji awana se am tasilakle prithibi se end time ki amak am ka yengthina bagi nungsina da bagi adugumba position ama condition ama prithibi mafam kuding oiselak pasida masigi makta am ka yuhara laksalak pa yuhara sida mi singse destruction tor che mafam ka da masigi sign ama oini haina dikhangi real ti wapu mahna khangre masini China da oikri se channel sibu subscribe to bio